Suresh, sida laone. Suresh mafam. Bread asi chasalo. Ai paisa amata yaudhiye. Ai nangonda paisa piu hai khrabo. Nangbu sak lame hai dai ne. Nangna sak sadana interview satlabadi nang interview yawba ngamkhidro. Haye nangna paisa pai kanda pira o. Adom bu haningai lektana thagatsari. Adom khaktani aigi awaba khangbirise. Asi hairaba matung paisa pidabanina thabaksu amata oidre. Aduna haujikpu kadaidagi paisa no aina pigadaba. Nida nipa ama pot holibase aisu yaurage. Aina tamliba iheisiga sanaba thabaksu paisa pidrabanina fangdre. Aduna thabak asi surabadi ai saba faubadi watlaroi. Mathai thaina khul amada thabak fangdriba Suresh kauba nipa ama Ganga kaubi nupi amagi yum barada leirami. Adubu Suresh aduki matik warami yum bara fauba pinaba paisa leiramde. Nomagi chara hendanaba hotnabada adugi matik waba haibado oirami. Ganga mafam aduda paisa sandokpa paisa khuthau ludaba yamna lipa nupi amani. Ganga, kaidano nang salidubo. Ai sak lamana lore. Ai sak sarage. Aduga ai labukta satkadabani. Sakti thongba loirabani. Ngasi su hawai oina thonglabani. Khitang kuina thonglabadi mahau hina leigadra na tawbani. Kari ngasi su hawai thonglaba. Numit mangani sure. Hawai da sarise. Ai hawai samandana isaga se narabani. Hawai do sadrabadi fundok tuna manghangadro. Ai koi da paliba mayamse. Fundok laga manghalo haiba nattiani. Kana dano khara su pithoko haibani aidi moida kaidabagi pidoiba moina aikhoida kari pirak lage wayama ngangano aina thongiduda adum chaw. Asi hairam laga Ganga imungda changkhirami aduga mahaki nupana khalami. Kamai tawni masigi nupise aibu thabak suwana suba aduga hawai thongbasu adum chaba horal numidangdi hawai singdo loina yanthakke khangni sak thiba loire. Sak saba yarani ai sak tukpaga ka bhara lawba satkani madugi Suresh haiba nipa do haujik fauba ka bhara pidri ngasidi aruba wa ama hainaruge. Sak toklaba matung Ganga Suresh ki manakta satlami adubu ka adudi so londuna adum leirami. Aina lakpa khudingini sumaina so lolaga adum leirami base tha taruk sure mana sumaina lolaga so lolaga leiribase magi mayumsi mangaje mana khalise ngasidi ma fangje fauba thidaba yadabani. Adubu mahakna asum lakpada Suresh hatin amagi marumda lotuna leirami. Masidi Suresh sodina oigani adubu mamaise udabanina Suresh ni haibadi yade manakta changsillaga hekta yenglage. He Nipa nang Suresh natro satin khalido lautho kanano yenge. Kanano sombo ai maibana ngasidi satin khallaga kanada su mai utkanu hai aduna ai kanada su mai uhunba yaroi. Konjel dudi Suresh nida satin do lautho Asi haiba matung Gangana satin adu lautho ami. Aina lakpa khudingi nang lot ibase karigino adubu nang ngasidi lotpa yadredana aigi yumbara do ngasigi nimite piyu. Adu natrabadi khulgi ujaw pambi asida nangbu pullaga pugadabani. Adum manina tawbigano ai numit 10 gi manungda adumgi paisa ado soidana pirage. Ai ihai ningthina haiba nipa amani aigi ihai asiga sanaba thabak ama ai yam thuna tawnaba tawrage. Asumna makoina wari sanaringaida pul adugi ahal ama lambida laami. Ganga mana numit 10 ngaibiro hairabanina numit 10 di ngaibiroda adudaga pidradi pulgi upambi asida pullaga thamu. Fare adudi tadana hairabanina ai numit 10 di ngairage numit 10 subada pidrabadi pulgi upambi asida pullage aduga nangbu aina fudaga dabani. Mafam adu thadoktuna Suresh satkirami aduga Mangalgi hotel mapada lepami. Saksu yam lamit tawrise interview su satkadabani hotel asidagi karino khita sakhiye. Asi hairaga hotel aduda sangsilami tan amata chageba hangi paisa do hana pitho o
ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯅꯪꯉꯣꯟꯗ ꯄꯣꯠ ꯄꯤꯕ ꯉꯝꯃꯔꯣꯏ. ꯑꯩ ꯄꯩꯁꯥ ꯑꯃꯠꯇ ꯂꯩꯇꯕꯒꯤ ꯇꯧꯕꯅꯤ. ꯑꯩ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯅꯨꯡꯗ ꯅꯪꯒꯤ ꯄꯩꯁꯥꯗꯣ ꯑꯩ ꯄꯤꯔꯒꯦ. ꯑꯩ ꯉꯁꯤꯗꯤ 인터뷰 ꯑꯃ ꯌꯥꯎꯕ ꯆꯠꯀꯦ ꯇꯧꯕꯅꯤ. ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯔꯦꯗꯅ ꯑꯩꯒꯤ ꯄꯩꯁꯥꯗꯣ ꯍꯥꯟꯅ ꯄꯤꯔꯣ. ꯑꯗꯨꯒ ꯅꯪꯅ ꯆꯥꯅꯤꯡꯕ ꯀꯔꯤꯅꯣ ꯆꯥꯔꯣ. ꯑꯗꯨ ꯅꯠꯇ꯭ꯔꯤ ꯐꯥꯎꯗꯤ ꯑꯩ ꯅꯪꯉꯣꯟꯗ ꯀꯔꯤꯝꯇ ꯄꯤꯕ ꯉꯝꯃꯣꯏ. ꯆꯠꯂꯣ ꯑꯥꯗ. ꯄꯣꯠꯅ ꯄꯣꯠ ꯁꯤꯠꯇꯕꯅꯦ. ꯅꯪ ꯂꯩꯕꯁꯦ ꯗꯥꯎ ꯑꯃꯠꯇ ꯌꯥꯗꯦ. ꯁꯨꯔꯦꯁ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯝꯃꯤ. ꯑꯗꯨꯕꯨ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯒ꯭ꯔꯣꯁꯔꯤ ꯐꯝꯕ ꯅꯨꯄꯥ ꯑꯃꯅ ꯃꯥꯕꯨ ꯀꯧꯔꯛꯑꯝꯃꯤ. ꯁꯨꯔꯦꯁ, ꯁꯤꯗ ꯂꯥꯎꯅꯦ. ꯁꯨꯔꯦꯁ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯛꯑꯝꯃꯤ. ꯕ꯭ꯔꯦꯗ ꯑꯁꯤ ꯆꯥꯁꯤꯜꯂꯨ. ꯑꯩ ꯄꯩꯁꯥ ꯑꯃꯠꯇ ꯌꯥꯎꯗꯤꯌꯦ. ꯑꯩꯅ ꯅꯪꯉꯣꯟꯗ ꯄꯩꯁꯥ ꯄꯤꯌꯨ ꯍꯥꯏꯈ꯭ꯔꯕꯣ? ꯅꯪꯕꯨ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯗꯥꯏꯅꯦ? ꯅꯪꯅ ꯆꯥꯛ ꯆꯥꯗꯅ 인터뷰 ꯆꯠꯂꯕꯗꯤ ꯅꯪ 인터뷰 ꯌꯥꯎꯕ ꯉꯝꯈꯤꯗ꯭ꯔꯣ? ꯍꯌꯦꯡ ꯅꯪꯅ ꯄꯩꯁꯥ ꯄꯥꯏꯔꯀꯥꯟꯗ ꯄꯤꯔꯛꯑꯣ. ꯑꯗꯣꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ. ꯑꯗꯣꯝ ꯈꯛꯇꯅꯤ ꯑꯩꯒꯤ ꯑꯋꯥꯕ ꯈꯪꯕꯤꯔꯤꯁꯦ. ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡ ꯁꯨꯔꯦꯁꯅ ꯕ꯭ꯔꯦꯗ ꯑꯗꯨ ꯆꯥꯔꯝꯃꯤ. ꯑꯗꯨꯒ 인터뷰 ꯌꯥꯎꯕ ꯆꯠꯂꯝꯃꯤ. ꯑꯗꯨꯕꯨ 인터뷰 ꯑꯗꯨꯗꯤ ꯄꯩꯁꯥ ꯍꯦꯟꯅ ꯄꯤꯕ ꯉꯝꯕ ꯁꯨꯔꯦꯁꯇꯒꯤ ꯃꯍꯩ ꯃꯁꯤꯡ ꯅꯦꯝꯕ ꯅꯤꯄꯥ ꯑꯃꯗ ꯊꯕꯛ ꯑꯗꯨ ꯈꯜꯂꯝꯃꯤ. ꯑꯗꯨꯒ ꯁꯨꯔꯦꯁꯇꯤ ꯅꯤꯡꯕ ꯀꯥꯏꯅ ꯃꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ. ꯄꯩꯁꯥ ꯄꯤꯗꯕꯅꯤꯅ ꯊꯕꯛꯁꯨ ꯑꯃꯠꯇ ꯑꯣꯏꯗ꯭ꯔꯦ. ꯑꯗꯨꯅ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅꯣ ꯑꯩꯅ ꯄꯤꯒꯗꯕ? ꯅꯣꯡꯃꯒꯤ ꯆꯔꯥ ꯐꯥꯎꯕ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯕ ꯑꯩꯅ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅꯣ? ꯑꯗꯨꯅ ꯑꯩ ꯊꯕꯛ ꯁꯨꯐꯪ ꯐꯪꯉꯔꯣꯏ. ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯅꯤꯄꯥ ꯑꯃꯅ ꯒꯥꯔꯤꯗꯒꯤ ꯑꯔꯨꯝꯕ ꯄꯣꯠ ꯍꯣꯟꯕ ꯎꯔꯝꯃꯤ. ꯃꯁꯤꯗ ꯅꯤꯄꯥ ꯑꯃ ꯄꯣꯠ ꯍꯣꯜꯂꯤꯕꯁꯦ ꯑꯩꯁꯨ ꯌꯥꯎꯔꯒꯦ. ꯑꯩꯅ ꯇꯝꯂꯤꯕ ꯏꯍꯩꯁꯤꯒ ꯆꯥꯟꯅꯕ ꯊꯕꯛꯁꯨ ꯄꯩꯁꯥ ꯄꯤꯗ꯭ꯔꯕꯅꯤꯅ ꯐꯪꯗ꯭ꯔꯦ. ꯑꯗꯨꯅ ꯊꯕꯛ ꯑꯁꯤ ꯁꯨꯔꯕꯗꯤ ꯑꯩ ꯆꯥꯕ ꯐꯥꯎꯕꯗꯤ ꯋꯥꯠꯂꯔꯣꯏ. ꯑꯗꯨꯅ ꯑꯩ ꯊꯕꯛ ꯈꯤꯇ ꯁꯨꯖꯒꯦ ꯍꯥꯏꯔꯨꯈꯤꯒꯦ. ꯁꯨꯔꯦꯁꯅ ꯗꯨꯀꯥꯟ ꯐꯝꯕ ꯅꯨꯄꯥ ꯑꯗꯨꯗ ꯆꯪꯗꯨꯅ ꯍꯥꯏꯔꯝꯃꯤ. ꯑꯩꯁꯨ ꯃꯥꯒꯨꯝꯅ ꯊꯕꯛ ꯑꯁꯤ ꯁꯨꯖꯒꯦ ꯌꯥꯒꯗ꯭ꯔꯣ? ꯅꯪꯗꯤ ꯃꯍꯩ ꯃꯁꯤꯡ ꯅꯤꯡꯊꯤꯅ ꯍꯩꯕ ꯃꯤꯁꯨ ꯃꯥꯜꯂꯤ. ꯃꯁꯤꯗꯤ ꯅꯪꯅ ꯁꯨꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯅꯦ. ꯑꯗꯨ ꯁꯔꯨꯛ ꯅꯪꯒꯤ ꯃꯍꯩꯗꯨꯒ ꯆꯥꯟꯅꯕ ꯊꯕꯛ ꯑꯣꯏꯅ ꯊꯤꯔꯨꯆꯨꯋꯣ. ꯑꯩꯒꯤ ꯏꯍꯩꯒ ꯆꯥꯟꯅꯕ ꯊꯕꯛ ꯊꯤꯔꯕꯗꯤ ꯑꯩ ꯆꯔꯥ ꯍꯦꯟꯗꯨꯅ ꯁꯤꯕ ꯇꯥꯔꯦ. ꯅꯨꯃꯤꯠ 4ꯅꯤ ꯁꯨꯔꯦ ꯆꯥꯛ ꯅꯤꯡꯊꯤꯅ ꯆꯥꯗꯕ. ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯑꯗꯨꯛ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯕꯅꯤꯅ ꯊꯕꯛ ꯑꯁꯦ ꯅꯪꯁꯨ ꯁꯨꯔꯣ. ꯑꯗꯨꯕꯨ ꯄꯣꯠꯁꯤꯡ ꯑꯁꯤꯗꯤ ꯌꯥꯝꯅ ꯂꯨꯝꯕꯅꯤ. ꯆꯦꯛꯁꯤꯜꯂꯨꯀꯣ. ꯁꯨꯔꯦꯁꯅ ꯄꯣꯠ ꯑꯗꯨ ꯍꯣꯟꯕ ꯍꯧꯔꯝꯃꯤ. ꯑꯗꯨꯕꯨ ꯄꯣꯠꯁꯤꯡ ꯑꯗꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯆꯥꯛ ꯅꯤꯡꯊꯤꯅ ꯆꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯣꯠ ꯄꯨꯕ ꯑꯗꯨ ꯉꯝꯗꯗꯨꯅ ꯂꯩꯃꯥꯏꯗ ꯇꯨꯔꯝꯃꯤ. ꯃꯗꯨꯗꯒꯤ ꯗꯨꯀꯥꯟ ꯐꯝꯕ ꯅꯨꯄꯥ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯝꯃꯤ. ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯊꯕꯛ ꯑꯁꯤ ꯅꯪ ꯇꯧꯕ ꯉꯝꯃꯣꯏ ꯍꯥꯏꯗ꯭ꯔꯥ? ꯄꯣꯠꯁꯤꯡ ꯑꯁꯤꯗꯤ ꯂꯣꯏꯅ ꯀꯥꯏꯔꯝꯃꯅꯤ. ꯄꯩꯁꯥ ꯈꯔꯁꯦ ꯄꯨꯔꯒ ꯅꯪ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ. ꯁꯨꯔꯦꯁ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯍꯜꯂꯛꯑꯝꯃꯤ. ꯏꯆꯝ ꯆꯝꯕ ꯁꯤꯟꯃꯤ ꯑꯃꯒꯤ ꯊꯕꯛ ꯐꯥꯎꯕ ꯁꯨꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ. ꯁꯨꯔꯦꯁ, ꯀꯝꯗꯧꯔꯦ ꯅꯪꯒꯤ 인터뷰ꯗꯨꯗꯤ? ꯍꯧꯖꯤꯛꯀꯥꯟꯁꯦ ꯄꯩꯁꯥꯒ ꯌꯥꯎꯗ꯭ꯔꯕꯗꯤ ꯊꯕꯛ ꯑꯃꯠꯇ ꯐꯪꯗ꯭ꯔꯕꯅꯤꯅꯦ. ꯉꯁꯤꯒꯤꯗꯤꯅꯦ ꯕ꯭ꯔꯦꯗ ꯑꯁꯤ ꯆꯥꯔꯒ ꯄꯣꯊꯥꯔꯣ. ꯍꯌꯦꯡ ꯑꯃꯨꯛ ꯑꯇꯣꯞꯄ ꯊꯕꯛ ꯊꯤꯔꯣ. ꯁꯨꯔꯦꯁꯅ ꯕ꯭ꯔꯦꯗ ꯑꯗꯨ ꯂꯧꯔꯝꯃꯤ. ꯑꯗꯨꯒ ꯄꯩꯁꯥ ꯈꯔ ꯄꯤꯔꯝꯃꯤ. ꯅꯪꯕꯨ ꯄꯩꯁా ꯌꯥꯎꯗꯦ ꯍꯥꯏꯗꯥꯏꯅꯦ? ꯑꯗꯨꯒ ꯃꯁꯤꯒꯤ ꯄꯩꯁꯥ ꯑꯁꯤꯗꯤ ꯃꯐꯝ ꯀꯗꯥꯏꯗꯒꯤ ꯄꯨꯔꯛꯂꯤꯕꯅꯣ? ꯑꯩꯁꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯀꯥꯗꯒꯤ ꯄꯩꯁꯥ ꯌꯥꯎꯗꯅ ꯑꯗꯨꯝ ꯆꯥꯕꯁꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯑꯗꯨꯅ ꯑꯩ ꯉꯁꯤꯗꯤ ꯁꯤꯟꯃꯤ ꯑꯃꯒꯨꯝ ꯑꯩꯁꯨ ꯄꯣꯠ ꯍꯣꯟꯕ ꯌꯥꯎꯔꯨꯕꯅꯤ. ꯑꯗꯨꯕꯨ ꯑꯩ ꯄꯣꯠꯁꯤꯡ ꯑꯗꯣ ꯅꯤꯡꯊꯤꯅ ꯍꯣꯟꯕ ꯉꯝꯗ꯭ꯔꯦ. ꯑꯗꯨꯕꯨ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯗꯒꯤ ꯄꯩꯁꯥ ꯈꯔ ꯄꯤꯕꯤꯔꯛꯄꯅꯤ. ꯐꯔꯦ ꯐꯔꯦ, ꯄꯩꯁꯥꯗꯣ ꯅꯪ ꯑꯗꯨꯝ ꯊꯝꯖꯤꯟꯖꯔꯣ. ꯅꯪꯗꯤ ꯁꯤꯟꯃꯤ ꯑꯃꯒꯨꯝ ꯊꯕꯛ ꯁꯨꯒꯗꯕ ꯅꯠꯇꯦ. ꯍꯣꯠꯅꯕꯗ ꯂꯦꯞꯀꯅꯣ. ꯅꯪꯒꯤ ꯃꯍꯩꯒ ꯆꯥꯟꯅꯕ ꯊꯕꯛ ꯁꯣꯏꯗꯅ ꯐꯪꯒꯅꯤ. ꯁꯨꯔꯦꯁ ꯃꯌꯨꯝꯗ ꯂꯥꯛꯑꯒ ꯄꯣꯊꯥꯔꯝꯃꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯊꯕꯛ ꯊꯤꯕ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯝꯃꯤ. ꯑꯗꯨꯕꯨ ꯊꯕꯛ ꯑꯃꯠꯇ ꯐꯪꯂꯝꯗꯦ. ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯍꯧꯈ꯭ꯔꯦ. ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯁꯨꯔꯦꯁ ꯈꯨꯜ ꯑꯗꯨꯒꯤ ꯎ ꯄꯥꯝꯕꯤ ꯑꯃꯗ ꯃꯊꯥ ꯁꯥꯅ ꯐꯝꯃꯝꯃꯤ. ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯐꯝꯂꯤꯉꯩꯗ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯃꯅ ꯕꯦꯒ ꯑꯃ ꯂꯥꯛꯇꯨꯅ ꯆꯦꯟꯈꯤꯕ ꯎꯔꯝꯃꯤ. ꯑꯗꯨꯒ ꯍꯨꯔꯥꯟꯕ ꯑꯗꯨꯕꯨ ꯄꯨꯂꯤꯁꯅ ꯐꯥꯔꯝꯃꯤ. ꯍꯦ ꯍꯨꯔꯥꯟꯕ ꯅꯨꯄꯥ, ꯀꯌꯥꯝꯗꯤ ꯌꯥꯝꯃꯦ ꯅꯪꯅ ꯍꯨꯔꯥꯜꯂꯤꯁꯦ? ꯅꯪ ꯐꯅ ꯌꯥꯝꯅꯁꯨ ꯐꯥꯔꯕꯅꯤ. ꯑꯗꯨꯕꯨ
ꯐꯥꯔꯦ ꯍꯥꯏꯕꯒꯤ ꯅꯁꯥꯗ ꯑꯀꯤꯕ ꯀꯔꯤꯝꯇ ꯂꯩꯇꯦ꯫ ꯉꯁꯤꯗꯤ ꯅꯪ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯖꯦꯜꯗ ꯊꯝꯃꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯨꯂꯤꯁ ꯑꯗꯨꯅ ꯅꯤꯄꯥ ꯑꯗꯨ ꯄꯨꯈ꯭ꯔꯦ꯫ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯁꯨꯔꯦꯁꯅ ꯂꯣꯏꯅ ꯎꯔꯝꯃꯤ꯫ ꯃꯁꯤ ꯎꯔꯕ ꯃꯇꯨꯡ ꯁꯨꯔꯦꯁꯅ ꯈꯜꯂꯝꯃꯤ, ꯃꯁꯤ ꯑꯐꯕ ꯊꯕꯛꯇꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯖꯦꯜꯗ ꯂꯩꯔꯕꯗꯤ ꯅꯣꯡꯃꯗ ꯆꯥꯛ 2ꯔꯛꯇꯤ ꯁꯣꯏꯗꯅ ꯆꯥꯒꯅꯤ, ꯊꯕꯛ ꯁꯨꯗ꯭ꯔꯕꯁꯨ, ꯑꯗꯨꯒ ꯌꯨꯝꯒꯤ ꯚꯔꯥꯁꯨ ꯊꯤꯔꯔꯣꯏ꯫ ꯑꯗꯨꯅ ꯑꯩꯁꯨ ꯃꯥꯒꯨꯝꯅ ꯀꯅꯥꯗꯒꯤꯅꯣ ꯕꯦꯒ ꯑꯃ ꯍꯨꯔꯥꯜꯂꯒꯦ, ꯑꯗꯨꯒ ꯖꯦꯜꯗ ꯂꯩꯔꯨꯔꯒꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯄꯨꯟꯁꯤ ꯆꯨꯞꯄ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯅ ꯖꯦꯜꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒꯅꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯈꯜꯂꯕ ꯃꯇꯨꯡ ꯃꯤ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯩꯁꯥ ꯄꯥꯏꯕ ꯅꯤꯄꯥ ꯑꯃ ꯃꯈꯨꯠꯇ ꯕꯦꯒ ꯑꯃ ꯄꯥꯏꯔꯒ ꯂꯥꯛꯑꯝꯃꯤ꯫ ꯁꯨꯔꯦꯁꯅ ꯅꯤꯄꯥ ꯑꯗꯨꯒꯤ ꯕꯦꯒ ꯑꯗꯨ ꯍꯨꯔꯥꯜꯂꯒ ꯆꯦꯟꯒꯦ ꯈꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯍꯨꯔꯥꯟꯕꯗꯤ ꯉꯝꯍꯧꯗ꯭ꯔꯦ꯫ ꯅꯤꯄꯥ ꯑꯗꯨꯅ ꯁꯨꯔꯦꯁꯄꯨ ꯐꯥꯔꯝꯃꯤ꯫ ꯍꯦ, ꯀꯅꯥꯅꯣ ꯅꯪꯕꯣ? ꯑꯩꯒꯤ ꯕꯦꯒ ꯂꯥꯛꯀꯦ ꯇꯧꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯍꯣꯏ ꯃꯥꯅꯤ, ꯑꯩ ꯍꯨꯔꯥꯟꯕꯅꯤ꯫ ꯑꯩꯕꯨ ꯄꯨꯂꯤꯁꯇ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯇ ꯑꯃꯨꯛꯇ ꯁꯤꯟꯅꯕꯤꯔꯣ꯫ ꯀꯔꯤꯅꯣ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯍꯨꯔꯥꯟꯕꯁꯨ ꯅꯪꯅ ꯍꯨꯔꯥꯟꯕ, ꯑꯗꯨꯒ ꯄꯨꯂꯤꯁꯇ ꯁꯤꯟꯅꯕꯤꯌꯨ ꯍꯥꯏꯕꯁꯨ ꯅꯪꯅ ꯍꯥꯏꯕ꯫ ꯑꯩꯁꯨ ꯀꯟꯅꯗꯤ ꯍꯣꯠꯅꯖꯕꯅꯤ, ꯏꯍꯩ ꯏꯁꯤꯡ ꯇꯝꯗꯨꯅ, ꯑꯗꯨꯕꯨ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯂꯩꯇ꯭ꯔꯦ꯫ ꯑꯩꯕꯨ ꯄꯨꯂꯤꯁꯇ ꯁꯤꯟꯅꯕꯤꯔꯣ, ꯑꯩ ꯖꯦꯜꯗ ꯂꯩꯖꯔꯒꯦ꯫ ꯉꯥꯏꯈꯣ, ꯅꯪꯅꯗꯤ ꯀꯟꯅ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯇꯦ ꯍꯥꯏꯕ, ꯃꯗꯨꯅ ꯑꯆꯨꯝꯕ ꯑꯣꯏꯔꯕꯗꯤ ꯅꯪ ꯀꯩꯒꯤ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯒꯦ ꯈꯜꯂꯤꯕꯅꯣ? ꯁꯨꯔꯦꯁꯅ ꯄꯩꯁꯥ ꯄꯥꯏꯕ ꯅꯨꯄꯥ ꯑꯗꯨꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯔꯝꯃꯤ꯫ ꯃꯥꯅ ꯍꯣꯠꯅꯖꯕ ꯄꯨꯝꯅꯃꯛ, ꯑꯗꯨꯒ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯗꯒꯤ ꯍꯨꯔꯥꯟꯕꯒꯤ ꯋꯥꯈꯜ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕ꯫ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯄꯩꯁꯥ ꯄꯥꯏꯕ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯛ ꯌꯥꯝꯅ ꯍꯣꯠꯅꯖꯕ ꯅꯪꯕꯨ ꯀꯔꯤꯒꯤ ꯖꯦꯜꯗ ꯂꯩꯒꯅꯤ? ꯑꯩ ꯀꯝꯄꯅꯤ ꯑꯃ ꯂꯤꯡꯈꯠꯅꯕ ꯄꯩꯁా ꯄꯤꯕ ꯆꯠꯄꯅꯤ꯫ ꯃꯁꯤꯗ ꯅꯪꯒꯤ ꯅꯍꯩꯒ ꯆꯥꯟꯅꯕ ꯊꯕꯛ ꯑꯃ ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯔꯒꯅꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯅꯪꯒꯤ ꯇꯣꯜꯂꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨꯁꯨ ꯑꯩꯅ ꯂꯣꯏꯅ ꯄꯤꯔꯒꯅꯤ꯫ ꯑꯗꯨꯅ ꯅꯪ ꯑꯩꯒꯤꯗꯃꯛ ꯊꯕꯛ ꯑꯁꯤ ꯇꯧꯔꯣ꯫ ꯅꯪ ꯀꯔꯤ ꯈꯜꯂꯤꯒꯦ? ꯄꯩꯁꯥ ꯄꯥꯏꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯁꯨꯔꯦꯁ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯇꯣꯜꯂꯤꯕ ꯄꯩꯁꯥ ꯄꯨꯝꯅꯃꯛ ꯄꯤꯗꯨꯅ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯊꯕꯛ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯅꯤꯡꯊꯤꯅ ꯇꯧꯕꯗꯒꯤ ꯀꯝꯄꯅꯤ ꯑꯗꯨꯁꯨ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ, ꯆꯥꯎꯈꯠꯄ ꯑꯣꯏꯔꯝꯃꯤ꯫